Manipuri Wari Pambi channel na tabiriba pumnamakpu amuh hana taramna oksari ngasisu mayamgi ngaihak pothananaba haiduna anuba Manipuri horror story amakak puduna laksari horror story asigi maming Thabal Halakpada horror story ase amuk taminarasi Kantaga aigase class 6 dagi taminarakpa nungsidaba angang oiringaigi marupni Makoigi yumga aikoigase Torial wang mawang mani angap lapanati thong amakhakana khanbani thong lairiba leirak asigi maning thangba leirak asidani aikoigi yum nongma numidang wairam ama Marupkantaga aiga hoiba satpa matamda asumna hainai Marupkanta nangbu aikoigi khul asigi wangmada thangnariba khul asing asida thabal chongbaga amukta chasarurabra haiba Marupkantana Kadaidagino aikoigi khul asi fawba suna sataba laikai mayam ama lairi atopa khulli laidana maduda aina nang ngasi fawbada aikoigi khul sidataba atopa khulda amukta fawba thabal chongjarudribra adudi aiga manaina akoini wawa nokminai faine ngarangi khabarda aina thengnabada salungphamgi kang thoksaw lampakta lakleba sajibu maitai chairau bunumita thabal chongani haiduna yawi khabarda ado ahan boina aikoini su kulona bada thabal chongba chatpada mafam asida hekta kulang khang kaurusina yai hainare chatpadi aikoidi gari macha leijadabanina cycle da salasi khongna salabasu panglap lapalam budinate lepnare sumna numito thabal do yamna nungaina chongki halakpada wari sana as ngasigi thabal aduda nupi thiraba pakhang nataba mayam mama aikoiramdagi yawini bai aidi ngasai lotuna ngahtang bulai robani akoi sagai gi tamo somerendro do masa nupi ahala dusu class 6 tamlabani mana pakhang sadana thabal chonglakda ubada ai oina lotlabani ni nupi do nganna thijilorabani na pakhang oibam pung phahawdadana pakhang amu oikhala ini ne hujikta asumna aikoini nungaina wari saduna halakpaduda Marupkanta do makoigi yumma pa yauduna sanghore aisu parap thong lambi adomda lai thong taba thongkhong lambi singado khara sukcharabasu maduda tamnai lai phataba thoi kholi kaina ngangnaba amata su leiba natabadina thoina thausarude kibasu faude thongkhong aduda solar lamp amadi thali thong maya do yoksulakpa maktada Itha thajadana oiram thangba khara sukpa mafam adomdagi nupi ama nahe bagi amadi kappagi khonjel gumba ama aina taramni thabal mafam da nupi mayam ama wari sanarakpagi nupi gi khonjel da ko asida ninnuna lairaboi itomta khanjarui khara naksilakpa thong maya adugi solar lamp gi maingal adugi mapa do hekyo komaktada tamo sarat haina wana kawbugi khonjel ama aduga khonjel ado mapung phadana lauge tawbada khutna sin men khibagi mawongda khanglep lepki aduga ia tawba nupigi khonjel ado leptana tai ai khanglep leppi aibu haina amuk lauraga khonjel ado mapung phadana muksu sin men khibadawna khanglep lepki aduga ia loisinki masidi fajana tamnare he haina wakhal aduna thongado lanthokpa horakpada amuksu Tamo sarat haina wana kau mapung papa taba nahi khol amaga loinana kaurakpa aigi ming aduda ai khangpa pakhatki so ai laurduna hana mukti tapna satpa ngamdraduna kanna selakle yum yaunana ba mina tamnaba haibado asi oiramale khanduna ahingdo thabal chongbagi khara wabaga pakhatpaga tawduna khana kuina tumthaba yakide ayuk anganba aina mikap tholakpa matamda mayam wawa langnabagi khonjel khara tai karino ne khalingai aigi sanupi adugi kappagi khonjel ama muktai aduga kanna sian thokki hana mukti aihak tumninglabasu famungda leiba ngamdre kari thoklabano khanduna famungdagi haugalai marakta angangsing amadi mi amani su yamna fingna thonglamgi maikairamda satnabado oi Baba do khangudana thongalamdagi sangakpada baba karino mi irang langna bagum tawriba sibo hangloi baba na o nasanupi gi mama nabi haibe mado thong manakta siduna leirame haiduna mayam satnaribani ne nasanupi ga namaga su ngasaina kaptuna senkre onthok pa haibadani hojik matam se mi singse loina sa olabani laikai khuding leirak khuding nisa sa daba guli sa daba mi bu ei leirak tre
Asomna yamna nungaitara babado ngangna yumlomda sangki aisu parparap changlaktura pirol hongdoklaga thonglamda lai mayam yomsilibadamda marakta changlaktura yenglubada anauba phi amana kuptuna thaibe mado taduna leiri akoibada mahaki imung manung amadi aigi sanupi yauna pumnamakna tenthaduna kaplammi oh ngarang tamo sarat haina kaubado mana oiraba khallubada aihak tu khyau sungki mittagi pita khiba khangaude ai parap yumlomda selakhi aduga ai ka da thonglon sinduna aihak penna kapkhi ai makiming panduna kauraklaba fawbada aina hanna yenglamdana butna tamnaraklibani khanduna iduna selakhi matamaduda aina khajitang thona leiramnabadi isan thaibe magi punsi kanba ngamlambasu yai khallubada aihak amna ningamkhide isanupi halakpada aina kamdaure hanglui forensic ki team lakuna kari no sample mayam ama lauki aduga postmortem gi damak police na pukre kumla i isanupi ga luna tinajaba manasu madung magni khanjana ki hangoina tawjaba ainasu isanupi gumna yamna nungsijaba ahingduda mana di aibu soidana uramgani adumaktanabu mana aibu tamo sarat haina kaura ibani aina di mabu khangdabanina but pret oiraboi ningbuna hundokuna thambiram ki phatraba sa sing adugi khutta mana kayada wana khangjeramgadaba pumnamak khallubada kha se chiktuna khangi laman khuningbagi maina cha i masagi izzat sulaubiba aduga amuksu nungsi haitana hatok piba suk yamna minungsi khangdaba mi singase thang amana chongchin dana thillabasu chupen pelaroi khanna yamna wana khangki ai numitto numidang wairamda asiba masa poraktuna thaibe magi poloibado aisu yaurui thamoi sokna kapnakhi ningamnakhi de kapliba lauriba mayam adugi marakta aisu yawi adubu makoigi thamoi de chakleba awaba aduga aigi thamoi da fauriba maisak asigadi khara khedaramgani aigi mitang maktada isanupibu sarak tambado aina khangna una mitang bagum yengduna leibagum thokki mikuptuda mahakna khalamgadaba aina sakhibado yengna mahakna mathamoida waruramgadaba kayadu khallubada ai thamoi puba ngamkhide mathangi numita miyam horakkuna lambi thingduna mihatpa mi putho haiduna akanba khongjang kaya sangsinki ekhoi imungi baba hoi ma hoi amadi isanupidi yamna thawai yauna mayamna tawriba thabak singadu yauki aidi pumna makado yaurudre pulisna mihatpa singasibu phaba ngamgadawribra pulisna mihatpa phaba ngamdrabasu aina mihatpa singado matau karamna phaduna laman khumsige haina khanba maktada ai ahingse tumba yakhide phaklang da theliba gari aduda yenglubada numidangi pung amataramle arapada huina kongbagi konjel tapna tari torel da ising chenbagi makhol taramba adusu huina kongbagi konjel singaduna tapna hatkre arapada taramba konjel singado khara naksilakpagum tawra i hui khara amadi lakna hauna kongi khara amana sita kongi tumba yadana leiringai tanja aduda hui singna kongbagi konjel aduda aigi pungning hakchang ado adunda amuk thamlure itha thajadana tamo sarat haina yamna wana nahe khol amaga loinana kaurakhiba ngarang thongkhongda halakbada kaurakhiba konjel aduga chak manana aigi nakongda taki aigi mit singba hengalakki igi konjel yangba hengalakki karino hausiki konjel do amuksu samamnaki konjel do anirak suna tabra haina na thangatuna ai tuminna laiki amuksu tamu sarat haina yamna wana kawbugi konjel do tarabaduda aina khanki o isan thaibe magi atamana aibu warure haina aina khanjakki mathangi numitasu akoi yungi mi loina tumna thraba matungda aidi tumba yade thaibe mana hinglingai matamda akoi da lakpa isanupi ga sak punna saminaba aduga makoini college hek satminaba akoi bu urabada tamo sarat haina isam samna hekta kaurakpa umna makado mitsida sangsangna amamamta oina songthorai wakhal kaya se khanna phakang lamda yengkhalubada numadangi pung 12 makhai khara helamle ngarangi matawgumna hui singna
lakna lakna hauna khongba konjel kaya arapada tarambadagi khara khara aikoi ramda naksilakpagi makhol ado tai ai isada akibadi thoyokna phaude adubu wakhalde mon khallingai tanja adumakta thong ado hangdokpagi konjel ama tai mamaga babaga do pakutta to slide paiduna uina kana khongbaduda yumda Quran cinthiga sangba haiduna yengba mali aina baba thiengla ahing sida kaige hogala ino sangkhoslo mamaga asuk thiengla kan sida mi ni laini su khangde akoi dabu kari hurana na pot lairi bage babaga mamaga do imung de sangkhre ai su phajubado kok silo aina khumjinduna namduna tunna na bakanna honai aina mikap thorokpada yengubada numidangi pung ama makhai taduna leirame uisingdi hauzik phauba khonglami aihak ngaihak tangdi tumtharura male ayuk nungthil amadi numidang ngasi nongmani ni se ningthi nungai na tumuktabaduda hakchangsu khar sokthare ngarangi matawgumna amuksu tamu sarat haina kaurukpagi konjelado ngasi su aigi nakongda taru phonglami konjelado lapna pikna tarambadagi hauna nakna muktarai aigi thonggi mathakta mapanda lakpa mi unanaba haiduna apikpa makul macha amakhak hamni aina saukriya takna pusinduna thong maya aduda tharaga thong mathakta leiriba ahoba makul macha aduda mapanda kana leibage haina lona yenglami ahanbada sumanga hana koyeng yengubada kanamata leibu ude thongalamda amuk yengubada thongalgi konthong maya amaktada mi ama lepadauna aina haipet ui Quran cinthi tawbusingna numidang aduda hurana nabagi damak lona lumlibra haina aina ngahak tuda amuksu khallui madusu kaya thaja phata badagi sakta maduda aina ahoba makul aduda munna yengduna lei sakta mado amuksu sengna uramaga amuksu hek mang khibadawna ui haujikta thongalda uramba sakta mado aikoigi sangoigi nakanda chap leptuna leibado amuk urakpada ai handak mukti isada akiba khara forokle ai saklauna siar degi kumtharaklaga famung ka khalle kakhal adu thajare aduga phayup chingkhatuna amuk tuminna leirami baba kauraga baba ga tumina rasira haina amuk khalai madusu ahing atheng baduda amuk pakhanarani khanduna ai tuminna dum leire nupi amana yamna wana nahe khol nahe bagi makhol do aigi nakongda leptana hujik sutari thaibe magi thawaina aibu tasengna waraure ai magi damak salgi damak ningba thungna ba kari tawsige haina khanba maktada ahing do kamdawna loi khibage haiba khanghaudre nongan phung tarpagi pasekwaya khonglakpagi khonjelado tarakle wakhal khanna khanbada choktharaba kok sina potha zaro haibagi matagum nongalamdai aduda ngaihak tumtharure babana thengle haina haudorakhi bas tawduna mitmai ta thoktuna haksang se sengdok ko loiraba matungda aina aigi kada isanupibu kausilli bem tamo amda hangela o ngakasangla o haiduna kausilli tamo kai haige pedorage hangakpada aina thaibe masi ma kana gadi khangnei tamoda walot kanu nangna akhangba asengbado hek hayu maduda akoigi sanupi bemna tamo madi hangnaba amata leitabane ado makhoi leikaigi pradhan oiba yai mado magi masanupa duna di mabu koitan tanabane haibe mana di ngausinai ni sasai haiduna sumya yadabane tamo namduna faraga launi kaina yamna dap tawbani mamanaba ngausinaba khara paraga atopa magi khangni chanaba di leite ko aina amuksu hanglubani isanupi bemna tamo magi hujik phawbadadi khangni chanaba topadi amta leitabane hek hairakpa maktada makoina soina toramgani haibagi chingnaba amakhak aigi thamoida phaurakhi tasengna mahakna hairiba pradhan yaimagi masanupa do yamna ngausinaba mi amna usitaba midani asomna nongma haukhiduna haibe magi mangani leihun su loikre adobu numidang athengmada nahe khol kaplawbagi amadi marakta tamo sarat haina kaurukpagi awaba khonjel aidi leptana tari aigi luna tinaba imanaba ani hum pau phautok phokjin tawduna pradhan yaimagi masanupa adugi pathokpa amadi makoi kaidawri haibana singba khara yengsinba makoi bu lona senaba hauki thaibe mana leikidaba ha ama mukti
फाख्रे नोंमा खंग खंगौदना अइगे मरुप कांतना अइंगोंदा फोन तौरक्खी अदुगा मागी मरुप अमना पाउ पिरक्पनी प्रधान याइमगी मचानुपादो मखोय ममानबा अनि अहुम nganu amu puraga chingyaromda chatki मखोय चाक चानबा चटपा माली हाइना पाउ पिरक्पदुदा खुदक्ता मखोय लेकाइदगी अइगे लुना तिनबा इमानबा मागी गारी मचादो पुदुना अखोय चिंग्यारomda चटमिनारामी मखोयना चाक चानरिबा मफम अदो लोनना थिरामी कायना थंगदा तोरेल मया अमदा मखोय चाक चानबदो अखोयना उरामी लोन सेनादुना मनाक नक्पा सिंग अमगी मथक्ता काखत्तुना लापना मखोयना तौरिबसिंग अदो येंगलामी अदुगा होरेन मखोयना चाबा थक्पा मतमगी तंजादो ngaiduna leirami ngaihak leiraga मखोयना थोंग थाकपा लोइरदुना मखोय चाक चागदबगी सेम साबदो उरबदा इमानबदुगा आइगा लोन सिंग मथक अदुदगी असोंगबा मरक अदुदा कुमथरक्लामी अदुगा मनाक नकना मखोयना चाक चानगदौरिबा मदुगी मया नकना असोंगबा नापी मोंगसोंग सिंग अदुगी मरक्तगी अखोयनी तपना तपना पाखा दुनु लाक्लामी अदुगा मनाक नकना मखोयना ngangnaribsing अदो रेकॉर्ड लौबा याबा मनाक अदवाइदो लुमदुना लेरमी मखोय साबा थक्पा हौरे युगी निसाना पानखनरक्पा मतम अदुदा प्रधान न्यायमगी मचानुपा अदुना असुमना हाइरक्खी थाइबे मदो पामुदी पामुई हे ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯃꯥꯃꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯩꯗꯤ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯗꯕꯅꯤꯀꯣ ꯂꯥꯏꯅ ꯈꯪꯅꯤ ꯃꯁꯥꯒꯤ ꯏꯖꯠ ꯃꯥꯡꯂꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯥꯖꯔꯛꯂꯅꯤ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕꯗꯤ ꯀꯗꯥꯏꯗꯒꯤ ꯊꯥꯡꯅꯣ ꯃꯥꯅ ꯄꯥꯏꯔꯝꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯃꯗꯨꯅꯀ ꯑꯩꯉꯣꯟꯗ ꯊꯤꯜꯂꯝꯃꯗꯤ ꯑꯩ ꯑꯗꯨꯝ ꯂꯣꯏꯔꯦꯅꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯔꯗꯤ ꯃꯥ ꯑꯣꯏꯅ ꯁꯤꯖꯔꯦꯗꯅ ꯁꯤꯔꯦꯕ मागा ही कोइनादुना नुंसिनादुना कोइचत चटमिनाबसु नत्तबनिना कनामतना साखी सापोनसु लैत्रे खंगसु खंग्रेबा नोइनी मंगायेबा खंगलिसे नोइनी नसिन कांगथोरादि नोइनीसु अदुम तत्ले खंगो असुमना मखोय अहुमना सानै युनाइदुना ngangnariba wasinga do loina aina record tawsilami aduga amuk lona imanabadुगा चिंगी असोंगबा मोंगसोंग मरक अदुदा फाउदोक्तुना हलक्लामी खुदक्ता थौबाल पुलिस स्टेशन दा चले अदुगा थाइबे मगी केस असिगी आयो ओइरिबा पुलिस ऑफिसर अदुगा उनादुना एविडेंस ओइबा याबा वीडियो क्लिप अदो मंगुंदी येंगहलामी मदो ऑफिसर अदुगे फोल दसु काप्सलामी वीडियो क्लिप अदुना एविडेंस ओइदुना प्रधान न्यायमा महाकी मचानुपाबु पुलिसना खुदक्ता फागतखी अमदी महाका लोइनबसिंगसु फागतखी पुलिस ना वहंग पाहुंग सथदुना मखोई मथक्ते एफआईआर अमा लौखत्तुना केस लानखत्खी निहात कनानो खंगलक्लबदा खुल मयाम हरक्तुना प्रधान न्यायमसु खुल असिदा लैबा यारोय हाइदुना तानथोक्खी निहात पसिंगसु लोइना कोर्टना पिरक्पा मखोईगी दंदी अदो ngaइबो ओइना जेलदा लैनख्रबदा अइगी थोंगालदा हेक हेक नाहे खोल कया तारंबा मरक मरकता तामो सरत हाइना निंगमदना कौरक्पा कोंजेल सिंगदो ngasi디 amatasu taakidre haibema nahaki atamana kharadasu ningba thungba oyuko sargada nungaina laibu oyuko